ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯈꯣꯜ ꯀꯟꯅ ꯉꯥꯡꯅꯕ ꯑꯋꯥꯕ ꯊꯕꯛ ꯁꯨꯕ ꯀꯅꯥꯅꯁꯨ ꯄꯥꯝꯅꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯥꯗꯤ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯀꯩꯊꯦꯜ ꯇꯝꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯤ꯫ ꯉꯁꯤꯒ ꯄꯤꯔꯛꯇ꯭ꯔꯗꯤ ꯃꯁꯝꯗꯣ ꯍꯦꯛꯇ ꯂꯥꯝꯃꯒ ꯐꯣꯏꯒꯗꯕꯅꯤ꯫ ꯂꯩꯍꯥꯎ ꯑꯩꯉꯣꯟꯗꯕꯨ ꯍꯧꯅꯤꯡꯅ ꯍꯧꯔꯤꯕꯁꯨ ꯑꯉꯛꯄꯅꯤ꯫ ꯂꯩꯍꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡ ꯑꯗꯨꯗꯤ ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄꯒ ꯄꯣꯠꯀ ꯁꯤꯠꯇꯕꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯊꯤ ꯉꯥꯡꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯈꯔ ꯑꯃꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯏꯁ, ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯕꯁꯤ꯫ ꯃꯤꯒꯤ ꯁꯦꯜꯅ ꯀ꯭ꯋꯥꯛ ꯀꯣꯏꯗꯅ ꯂꯩꯔꯤ, ꯑꯗꯨꯒ ꯇꯨꯝꯗꯅꯒ ꯇꯧꯔꯤ꯫ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯇꯧꯔꯤꯔꯥ ꯈꯪꯗꯦ, ꯁꯛꯇꯥꯁꯤ ꯍꯦꯛ ꯎꯕꯗ ꯐꯨꯅꯤꯡꯕꯝ ꯐꯥꯎꯏ꯫ ꯂꯩꯍꯥꯎ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯨꯁꯝꯗꯒꯤ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ "ꯏꯅꯝꯃ, ꯍꯧꯒꯠꯂ ꯋꯥꯔꯤ ꯁꯥꯁꯤ." ꯀꯦꯊꯕꯤ ꯃꯃꯤꯠ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯎꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯄꯥꯝꯕꯗꯣ ꯈꯜꯂꯨ." "ꯀꯔꯤꯅꯣ? ꯑꯩ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦ, ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯄꯅꯤ꯫ ꯍꯧꯒꯠꯂꯛꯑꯣ ꯊꯨꯅ." ꯀꯦꯊꯕꯤ ꯑꯗꯨꯃꯛ ꯎꯏꯔꯒ ꯍꯥꯏꯔꯛꯏ꯫ "ꯍꯣ, ꯑꯗꯣ ꯍꯥꯏꯔꯛꯑꯣꯗꯅ ꯀꯔꯤꯅꯣ?" ꯂꯩꯍꯥꯎꯒꯤ ꯃꯁꯤꯡ ꯃꯇꯥꯗꯨꯒ ꯀꯦꯊꯕꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯒ ꯂꯩꯍꯥꯎ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯗꯨꯅꯁꯨ ꯃꯥꯒꯤ ꯏ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛꯂꯤꯕꯅꯤ꯫ "ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯗꯤꯕ ꯎꯏꯔꯤꯕ ꯃꯃꯤꯠꯁꯤꯗ ꯈꯨꯗꯣꯝꯁꯤꯗ ꯆꯥꯛ ꯆꯥꯛ ꯊꯤꯟꯖꯟꯗꯣꯏꯅꯤꯀꯣ꯫ ꯈꯟꯅꯗꯦꯗ ꯃꯁꯤꯗꯤ, ꯎꯏꯔꯤꯕ ꯃꯃꯤꯠꯁꯦ ꯈꯨꯠꯁꯤꯅ ꯍꯦꯛꯇ ꯐꯥꯛꯇꯣꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯀꯦꯊꯕꯤꯒꯤ ꯃꯃꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯍꯦꯛꯇ ꯐꯥꯛꯇꯣꯛꯏ꯫ ꯀꯦꯊꯕꯤꯁꯨ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯏ꯫ "ꯑꯣꯏ ꯃꯁꯤꯔꯦ, ꯊꯥꯗꯣꯛꯑꯣ ꯀꯅꯥꯅ? ꯀꯔꯝꯕ ꯑꯉꯥꯎꯕꯅꯣ ꯃꯤꯒꯤ ꯃꯃꯤꯠꯁꯤꯕꯨ ꯍꯦꯛꯇ ꯐꯥꯛꯇꯣꯔꯛꯏꯁꯤꯕꯣ?" ꯀꯦꯊꯕꯤ ꯃꯃꯤꯠꯇꯨ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯍꯥꯎ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯏ꯫ ꯑꯗꯨꯒ ꯇꯞꯅ ꯀꯦꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ, ꯅꯪ ꯑꯣꯏꯔꯦ ꯂꯩꯍꯥꯎ꯫ ꯉꯁꯥꯏꯅ ꯏꯅꯝꯃ ꯑꯩꯅꯦꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯃꯉꯥꯎ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯅꯪꯁꯤꯗꯤ." "ꯌꯥꯔꯦꯗ ꯏꯅꯝꯃ, ꯀꯦꯊꯗꯅꯒ ꯑꯃꯨꯛ ꯇꯧꯔꯅꯨ꯫ ꯏꯅꯝꯃꯒꯤ ꯀꯦꯊꯐꯝꯗꯣ ꯑꯣꯟꯅꯔꯦ, ꯅꯥꯔꯩꯒ ꯀꯣꯜꯂꯗꯅ." "ꯍꯣꯏꯁꯦ, ꯑꯗꯣ ꯅꯪ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ?" "ꯏ, ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯣꯏꯗꯣꯔꯤꯒꯦ? ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ." "ꯀꯩꯅꯣꯗ ꯂꯩꯍꯥꯎ, ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯥ ꯑꯃ ꯉꯥꯏꯌꯨ, ꯈꯨꯗꯣꯡ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯤ, ꯊꯥ ꯑꯃ ꯂꯩꯔꯒ ꯁꯣꯏꯗꯅ ꯄꯤꯒꯦꯗꯅ ꯍꯥꯏꯈꯤꯕꯗꯣ? ꯑꯗꯨꯒ ꯉꯁꯤ ꯍꯦꯛꯇ ꯄ꯭ꯔꯞ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯤ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏꯁꯨ ꯈꯪꯗꯅ." "ꯀꯩꯅꯣ ꯏꯅꯝꯃ, ꯑꯩꯒꯤꯁꯦ ꯊꯥ ꯐꯥꯔꯒꯅꯤ ꯂꯥꯛꯏꯁꯦ꯫ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤꯕꯅꯣꯒꯅꯦ ꯑꯝꯇ ꯈꯪꯕꯤꯗ꯭ꯔꯕꯣ?" "ꯍꯦꯔꯥꯗ, ꯅꯍꯥꯟꯇꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯣ꯫ ꯁꯦꯟꯗꯣꯏꯗ ꯆꯣꯞꯄꯒꯤ ꯍꯧꯅꯕꯤ ꯇꯥꯔꯤꯛ ꯊꯕꯥꯟꯒ ꯍꯥꯏꯖꯤꯟꯕꯤ ꯇꯧꯔꯛꯀꯅꯨꯈꯤ꯫ ꯅꯪꯒꯤ ꯁꯦꯜꯗꯣ ꯍꯥꯠꯂꯣꯏ ꯀꯩꯁꯨ, ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕ ꯍꯩꯅꯕ ꯃꯤ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯕꯤ ꯏꯅꯝꯃ, ꯉꯁꯤꯁꯦ ꯊꯥ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯔꯦꯅꯦ꯫ ꯁꯦꯜ ꯇꯣꯟꯕ ꯍꯩꯅꯕ ꯏꯅꯝꯃ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯖꯩ, ꯑꯗꯨꯅ ꯅꯆꯜꯒꯤ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯄꯤꯔꯣꯅꯦ." ꯀꯦꯊꯕꯤ ꯊꯪꯅꯅ ꯐꯝꯂꯤꯕ ꯃꯆꯦ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯏ꯫ "ꯏꯆꯦ, ꯉꯁꯤꯁꯤ ꯇꯥꯔꯤꯛ ꯀꯌꯥꯅꯣ?" "9 ꯑꯣꯏꯔꯝꯒꯅꯤ." "ꯍꯩꯃꯥ, 9 ꯑꯣꯏꯔꯦ? ꯑꯣ, ꯑꯗꯨꯅꯅꯤꯗꯅ ꯏꯆꯦ ꯂꯩꯍꯥꯎꯅ ꯂꯥꯛꯏꯁꯤꯗꯤ." "ꯂꯩꯍꯥꯎ, ꯅꯪ ꯁꯥꯎꯔꯅꯨꯍꯦ, ꯏꯅꯝꯃꯗꯤ ꯁꯦꯜꯒꯁꯦ ꯆꯤꯟꯃꯟꯗꯅ ꯇꯥꯔꯤꯛꯀꯥꯁꯦ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯅꯪ ꯁꯥꯎꯕꯗꯤ ꯌꯥꯗꯦ, ꯉꯥꯏꯕꯤꯕꯒꯤ ꯉꯥꯏꯕꯤꯕ, ꯊꯥ ꯑꯃꯇꯪꯒ ꯉꯥꯏꯕꯤꯌꯨꯕ ꯏꯅꯝꯃꯗ." "ꯀꯔꯤꯅꯣ? ꯊꯥ ꯀꯌా ꯁꯨꯔꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯏꯁꯦ? ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯗ꯭ꯔꯤꯐꯥꯎꯕ ꯍꯜꯂꯔꯣꯏ." "ꯂꯩꯇꯕꯒꯤꯅꯦꯃꯤ ꯍꯥꯏꯔꯤꯁꯦ, ꯂꯩꯔꯒꯕꯨ ꯄꯤꯔꯣꯏꯗ꯭ꯔꯣ ꯅꯪꯒꯤ ꯁꯦꯜꯗꯨꯕꯣ? ꯑꯩ ꯋꯥꯁꯛꯂꯒ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯊꯪꯒꯅꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯏꯅꯝꯃꯅ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯕ ꯄꯥꯞ ꯄꯨꯖꯒꯦ, ꯑꯩ ꯄꯨꯒꯦ ꯁꯩꯇ." "ꯌꯥꯔꯦꯗ ꯏꯅꯝꯃ, ꯂꯂꯣꯟꯕꯤꯒꯤ ꯋꯥꯁꯛꯇꯣ ꯈꯤꯇꯧꯕꯤꯔꯅꯨ꯫ ꯏꯅꯝꯃꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯔꯝꯃꯒꯁꯨ ꯏꯅꯝꯃꯗꯤ ꯌꯨꯝ ꯑꯇꯣꯞꯄꯗ ꯁꯥꯒꯩ ꯑꯣꯜꯂꯒ ꯂꯩꯔꯕꯅꯤꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯃꯥ ꯏꯄꯥꯗꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯅꯦ ꯋꯥꯁꯛꯄꯒ ꯄꯜꯂꯤꯕꯗꯨꯕꯨ ꯑꯁꯣꯝꯗ ꯈꯨꯗꯤꯒ ꯊꯤꯖꯤꯜꯂꯝꯃꯅꯤꯃꯤ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯀꯥꯏꯅꯣ ꯑꯩꯒꯤ ꯁꯦꯜ? ꯊꯦꯡꯉꯤ, ꯑꯩ ꯆꯠꯂꯒꯦ, ꯁꯠ ꯄꯨꯊꯣꯔꯛꯑꯣ." ꯀꯦꯊꯕꯤꯁꯨ ꯁꯥꯎꯒꯠꯂꯛꯏ꯫ "ꯂꯩꯇꯦꯗꯤ ꯂꯩꯇꯦꯗꯅ, ꯊꯥ ꯑꯃ ꯂꯩꯔꯒ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏꯔꯝꯇꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯂꯩꯁꯥꯕꯤꯅ? ꯑꯅꯝ ꯈꯨꯀꯟꯗꯨꯒ ꯍꯥꯏꯔꯕꯗꯤ ꯅꯋꯥꯒ ꯑꯝꯇ ꯐꯪꯂꯔꯣꯏꯅꯦ ꯏꯕꯦꯝꯃ꯫ ꯂꯩꯁꯥꯕꯤ ꯑꯩꯁꯤꯗꯤ ꯈꯔ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯃꯨꯅꯦ." "ꯍꯣ, ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯄꯥꯎꯇꯥꯛꯀ ꯄꯤꯕꯤꯔꯛꯑꯅꯨ꯫ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯅ ꯀꯟꯖꯔꯤꯕ, ꯂꯤꯔꯤ ꯈꯣꯏꯔꯤꯔꯒ ꯂꯩꯔꯕꯗꯤ ꯅꯣꯏꯒꯨꯝꯕ ꯁꯦꯜꯍꯥꯠꯄꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯃꯥꯌꯣꯛꯅꯗꯧꯔꯤꯒꯦ? ꯐꯔꯦ, ꯂꯣꯏ ꯇꯣꯛꯑꯣ꯫ ꯄꯤꯅꯤ ꯄꯤꯔꯣꯏ ꯅꯔꯣꯟ ꯆꯨꯝ꯫ ꯉꯁꯥꯏꯅ ꯄꯤꯔꯣꯏ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" ꯂꯩꯍꯥꯎ ꯀꯦꯊꯕꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄꯣꯠ ꯑꯃ ꯄꯨꯔꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ
ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯦꯜ ꯍꯥꯞꯅꯕ ꯈꯥꯎꯗꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯟꯈꯥꯎꯁꯤꯗꯤ ꯂꯧꯕꯤꯔꯣꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯅ ꯁꯦꯟꯈꯥꯎ ꯑꯗꯨꯗ ꯌꯥꯎꯕ ꯁꯦꯜꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯁꯤꯡ ꯊꯤꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯪꯉꯣꯟꯗ ꯂꯩꯈ꯭ꯔꯤꯗꯣ ꯂꯨꯄꯥ 50ꯅꯤ꯫ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯂꯨꯄꯥ 10 ꯈꯛꯇꯅꯤ꯫ ꯁꯤ ꯄꯨꯔꯒꯦ꯫ ꯑꯋꯥꯠꯄꯗꯣ ꯊꯨꯅ ꯁꯤꯡꯉꯛꯅꯕ ꯇꯧ꯫ ꯁꯦꯟꯗꯣꯏꯒ ꯄꯥꯔꯨꯔꯗꯤ ꯂꯨꯄꯥ 50 ꯇꯥꯕꯅꯤ꯫ ꯅꯣꯏꯒꯤ ꯅꯋꯣꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯁꯦꯟꯗꯣꯏ ꯇꯥꯟꯅꯕꯗ ꯁꯦꯜꯍꯦꯞ ꯃꯥꯡꯒ ꯇꯣꯛꯇꯣꯏ ꯃꯥꯜꯂꯦ꯫ ꯑꯋꯥꯠꯄꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯇꯧꯍꯩꯗꯕꯅꯤꯅꯦ꯫ ꯃꯤꯒꯤ ꯁꯦꯟꯈꯥꯎꯕꯨ ꯍꯦꯛꯇ ꯂꯥꯛꯏꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯁꯥꯅ ꯈꯪꯅ ꯁꯤꯡꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯁꯤꯗꯒꯤ ꯍꯦꯜꯂꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯝꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯣ? ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯉꯦ꯫ ꯑꯩ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ꯫ ꯁꯨꯅ ꯊꯅꯝꯃꯨ꯫ ꯂꯨꯄꯥ 30ꯅꯤꯀꯣ ꯋꯥꯠꯂꯤꯁꯦ꯫ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ꯫ ꯁꯦꯟꯈꯥꯎꯗꯣ ꯂꯥꯛꯂꯒ ꯀꯣꯟꯅꯔꯦꯗꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯁꯨꯛꯁꯤꯡ ꯍꯦꯛ ꯁꯤꯡꯉꯣꯏ꯫ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯅꯪꯅ? ꯑꯩꯉꯣꯟꯗꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯁꯤꯡꯒꯅꯨꯅꯦ꯫ ꯁꯤꯡꯒꯅꯣ꯫ ꯑꯩ ꯀꯩꯊꯦꯜꯁꯤꯗ ꯈꯠꯅꯅꯤꯡꯗ ꯇꯧꯕꯅꯤꯀꯣ꯫ ꯑꯩꯁꯤ ꯂꯩꯁꯥꯕꯤꯅꯤ, ꯌꯥꯝ ꯐꯖꯗꯦ꯫ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯂꯥꯛꯄꯗ ꯁꯦꯜꯗꯣ ꯊꯅꯝꯗ꯭ꯔꯕꯗꯤ ꯊꯅꯝꯗꯕꯒꯤ ꯊꯕꯛꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯍꯥꯏꯌꯣ꯫ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ꯫ ꯑꯗꯣ ꯅꯃꯥꯏ ꯀꯟꯕ ꯂꯩꯁꯥꯕꯤ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯂꯣꯏ꯫ ꯂꯣꯏꯔꯕꯅꯤ ꯉꯁꯤ ꯅꯪꯅ ꯂꯧꯈ꯭ꯔꯤꯕꯗꯨꯅ꯫ ꯏꯀꯥꯏꯗꯣꯏꯁꯤ ꯑꯩ ꯅꯠꯇꯤꯌꯦ꯫ ꯑꯩ ꯆꯠꯂꯦꯀꯣ꯫ ꯁꯦꯜ ꯇꯨꯡꯁꯤꯜꯂꯨ, ꯁꯦꯂꯥꯄꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯃꯦꯝꯃꯁꯨ ꯁꯨꯃꯥꯡꯗ ꯌꯥꯡꯀꯣꯛ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯈꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯛꯏꯁꯤꯕꯣ? ꯁꯦꯜꯍꯥꯠꯄꯤꯁꯤꯡꯗꯣ ꯉꯥꯡꯅꯕꯗ ꯊꯦꯡꯉꯤꯅꯤ꯫ ꯌꯥꯔꯦ ꯄꯣꯊꯥꯔꯨꯔꯣ, ꯑꯩ ꯈꯩꯔꯒꯦ꯫ ꯕꯦꯝꯃ, ꯏꯃꯥꯁꯤ ꯍꯟꯗꯛꯇꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯁꯣꯟꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯀꯣꯛꯁꯤ ꯇꯣꯏꯅ ꯉꯥꯎꯏ꯫ ꯅꯪ ꯆꯠꯈ꯭ꯔꯒ ꯀꯨꯏꯅ ꯀꯨꯏꯅ ꯍꯜꯂꯛꯇꯕꯗꯨ ꯇꯧꯒꯅꯨ꯫ ꯅꯪꯁꯨ ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯇꯣꯝꯇ ꯌꯨꯝꯗ ꯂꯩꯕꯁꯤ ꯏꯃꯥ ꯅꯨꯡꯁꯥ ꯊꯤꯅꯦ꯫ ꯍꯣꯏꯁꯦ, ꯐꯖꯅ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯩꯅ ꯊꯕꯛ ꯑꯝꯇ ꯇꯧꯗꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯔꯝꯃꯤꯕ꯫ ꯍꯛꯆꯥꯡꯗꯣ ꯉꯝꯗ꯭ꯔꯗꯤ ꯀꯩꯁꯨꯝꯇ ꯇꯧꯔꯅꯣ꯫ ꯏꯃꯥꯅ ꯅꯥꯁꯤꯜꯂꯛꯄꯒ ꯑꯩ ꯀꯩ ꯑꯣꯏꯅꯤ? ꯃꯇꯨꯡꯗꯗꯤ ꯇꯧꯔꯅꯨꯀꯣ꯫ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯗ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯊꯕꯛ ꯃꯀꯨꯞ ꯃꯇꯥꯁꯦ ꯏꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯕꯗꯣ ꯉꯝꯗꯦꯅꯦ꯫ ꯍꯣꯏꯁꯦ, ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯊꯕꯛ ꯐꯅ ꯂꯩꯔꯁꯨ ꯏꯃꯥꯅ ꯀꯔꯤꯁꯨ ꯎꯁꯤꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯆꯦꯡꯈꯩꯅ ꯈꯩꯅ ꯋꯥꯈꯜ ꯃꯋꯟ ꯃꯋꯟ ꯈꯜꯂꯤ꯫ ꯌꯨꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯈꯛ ꯂꯩꯗꯣꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ꯫ ꯏꯃꯥꯁꯨ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯈꯜꯂꯒ ꯌꯨꯝ ꯄꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯇꯨꯡꯒꯤ ꯄꯣꯠꯂꯣꯏꯅ ꯀꯝꯗꯧꯕ? ꯃꯇꯝ ꯑꯃꯗꯗꯤ ꯏꯇꯣꯝꯇ ꯇꯔꯛ ꯀꯔꯝ ꯂꯩꯔꯛꯀꯅꯤ? ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯝꯂꯣꯏꯀꯣ? ꯃꯤꯅ ꯎꯔꯤꯕ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯂꯣꯟꯁꯦ ꯑꯗꯨꯃꯛ ꯎꯠꯇꯨꯅ ꯂꯩꯇꯕꯗꯤ ꯌꯥꯗꯦ꯫ ꯑꯩꯅ ꯇꯨꯁꯣꯟ ꯃꯟꯁꯣꯟꯕ ꯃꯇꯝ ꯎꯠꯂꯨꯕꯗ ꯄꯨꯝꯅꯃꯛꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯑꯩ ꯈꯪꯏ꯫ ꯏꯃꯥꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯑꯁꯣꯟꯕ ꯏꯇꯧꯁꯦ ꯎꯠꯊꯣꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯂꯩꯈꯤꯒꯅꯤ? ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗꯤ ꯀꯅꯥꯗꯁꯨ ꯎꯠꯊꯣꯛꯇ ꯇꯧ ꯉꯝꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯂꯤ꯫ ꯇꯨꯡꯒꯤ ꯈꯟꯕꯗ ꯑꯃꯨꯛ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯔꯤꯕꯅꯤ꯫ ꯂꯩꯍꯥꯎ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯊꯧꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯃꯁꯨ ꯅꯪꯅꯕ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯂꯩꯍꯥꯎ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯅ ꯂꯩꯍꯥꯎ ꯏꯕꯦꯝꯃ, ꯆꯍꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯒꯠꯂꯛꯀꯅꯤ꯫ ꯃꯨꯛꯇꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯂꯤꯔꯒ ꯐꯖꯕꯗꯤ ꯂꯦꯝꯂꯩ ꯉꯥ ꯈꯛꯇꯅꯤ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯀꯣ꯫ ꯈꯨꯃꯨ ꯊꯣꯛꯄ ꯌꯦꯟ ꯈꯛꯇꯅꯤ ꯍꯥꯎꯕ꯫ ꯀꯩꯅꯣ ꯇꯥꯂꯦꯝꯕ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯂꯦꯝꯗ꯭ꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯅꯃꯤꯡꯗꯨꯕꯨ ꯀꯅꯥꯅ ꯊꯣꯟꯕꯤꯔꯤꯅꯣ? ꯅꯃꯤꯡꯒ ꯆꯥꯟꯅꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯕꯤꯌꯨ꯫ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯇꯥꯂꯣꯏ ꯊꯤꯕꯗ ꯂꯦꯝꯃꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯐꯪꯗꯣꯔꯤꯒꯦ? ꯃꯇꯥꯡꯒꯤ ꯍꯥꯏꯗꯨꯅꯤ꯫ ꯂꯦꯝꯕ ꯀꯧꯔꯦꯅ ꯂꯦꯝꯃꯒ ꯁꯨꯝ ꯂꯩꯒꯗ꯭ꯔꯣ? ꯃꯤꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯦ ꯍꯥꯏꯔꯗꯤ ꯈꯔꯇꯁꯨ ꯏꯀꯥꯏꯕ ꯌꯥꯏꯅ꯫ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯣꯏꯕ꯫ ꯍꯦꯔꯥ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨꯗ꯫ ꯂꯩꯁꯥꯕꯤꯅꯤꯅ ꯑꯗꯨꯛ ꯅꯇꯨꯡ ꯏꯟꯅꯕꯤꯕꯩ ꯋꯥꯅꯤ꯫ ꯅꯪꯅ ꯃꯧ ꯑꯣꯏꯔꯝꯃꯒꯕꯨ ꯅꯇꯨꯡꯗ ꯁꯨꯃꯥꯏ ꯏꯟꯅꯈꯤꯗ꯭ꯔꯣ? ꯌꯥꯔꯦ, ꯂꯩꯕꯤꯍꯧꯔꯣ꯫ ꯃꯤꯅ ꯎꯕꯗ ꯌꯥꯝ ꯐꯖꯗꯕ ꯊꯕꯛ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ꯫ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯕ꯭ꯔꯣ? ꯀꯜꯂꯤꯕ ꯅꯆꯤꯟꯗꯨꯒ꯫ ꯆꯤꯟꯗ ꯅꯠꯇꯦ, ꯃꯤ ꯐꯨꯕꯁꯨ ꯌꯥꯝ ꯀꯜꯂꯤ꯫ ꯑꯝꯇ ꯐꯨꯔꯛꯎ ꯍꯥꯏꯕ꯭ꯔꯣ? ꯁꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯐꯨꯔꯕꯗꯤ ꯃꯤꯅ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯨ꯫ ꯌꯥꯔꯦ, ꯂꯩꯍꯧꯔꯣ꯫ ꯍꯣꯏ, ꯂꯩꯖꯍꯧꯔꯒꯦ꯫ ꯑꯗꯣ ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯧꯍꯦ ꯂꯩꯍꯥꯎ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯂꯦꯝꯕ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯍꯧꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯦ ꯃꯥꯒꯤꯗꯃꯛꯇꯅꯤ ꯁꯤ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯂꯩꯕꯤꯗꯣ ꯅꯥꯝꯅ ꯂꯧꯁꯤꯟꯕ ꯌꯥꯕꯅꯤ꯫ ꯑꯗ ꯁꯦꯜ ꯄꯥꯏꯕꯤꯁꯤ ꯑꯣꯏꯅ ꯂꯧꯕꯅ ꯇꯣꯡꯖꯅꯤꯅꯉꯥꯏꯕꯩ ꯋꯥꯅꯤ꯫ ꯁꯛ-ꯍꯩꯔ ꯐꯖꯔꯤꯕ ꯀꯩꯗꯅꯣ ꯃꯥꯅ ꯄꯥꯝꯗ꯭ꯔꯤꯁꯦ? ꯑꯁꯨꯝꯅ ꯂꯩꯍꯥꯎꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯈꯜ ꯈꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯤꯁꯤꯡꯁꯤꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ
ꯏꯕꯨꯡ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯥꯕꯗꯨꯗꯪ ꯑꯣꯏꯔꯕꯁꯨ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯤꯁꯤꯡꯁꯤꯅ ꯎꯁꯤꯠꯇꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯂꯩꯍꯥꯎ ꯈꯥꯗ ꯑꯃꯨꯛ ꯆꯠ ꯋꯥꯡꯗ ꯑꯃꯨꯛ ꯆꯠ ꯀꯣꯏꯆꯦꯟ ꯆꯦꯟ ꯀꯣꯏꯂꯥꯡ ꯂꯥꯡꯅ ꯍꯣꯠꯅꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯂꯩꯍꯥꯎꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯤ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯦꯝ ꯑꯗꯨ ꯑꯌꯨꯛꯇ ꯂꯩꯍꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔ ꯐꯥꯎ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯃꯦꯝ ꯑꯃꯗꯤ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯥ ꯂꯩꯍꯥꯎꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯍꯥꯎ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯔꯤ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯂꯒꯦ ꯏꯃꯥ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯌꯥꯎꯗꯅ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯏꯃꯥ ꯆꯠꯈꯤꯅꯣ ꯁꯦ ꯃꯤꯅꯃꯨꯛꯇ ꯄꯥꯡꯉꯣ ꯏꯃꯥ ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯣ ꯅꯆꯥꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯒꯦ ꯏꯃꯥ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯍꯥꯎꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯅ ꯆꯪꯅꯔꯛꯏ ꯀꯨꯕꯦꯔꯅ ꯍꯩ ꯀꯩꯗꯧꯔꯦ ꯂꯩꯍꯥꯎ ꯈꯨꯔꯥ ꯑꯩꯒꯤ ꯏꯃꯥꯁꯦ ꯃꯆꯥ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯏꯃꯥꯒꯤ ꯆꯥꯛꯁꯤ ꯊꯣꯡꯕ ꯂꯣꯏꯔꯕꯅꯦ ꯆꯥꯛꯁꯤ ꯆꯥꯈꯤꯗ꯭ꯔꯦ ꯈꯨꯔꯥ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯈꯨꯔꯥ ꯑꯃꯨꯛ ꯇꯧꯊꯣꯛꯄꯤꯌꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯕꯁꯤꯗꯤ ꯈꯨꯔꯥ ꯏꯃꯥꯁꯦ ꯑꯃꯨꯛ ꯇꯧꯊꯣꯛꯄꯤꯌꯣ ꯈꯨꯔꯥ ꯂꯩꯍꯥꯎ ꯇꯞꯊꯧꯁꯦ ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯃꯨꯛ ꯍꯜꯂꯛꯎ ꯌꯥꯔꯔꯣꯏꯅꯦ ꯁꯤ ꯇꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯀꯞꯄꯅꯨ ꯑꯣꯟꯊꯣꯛꯅꯁꯨ ꯅꯔꯥꯏꯕꯛ ꯊꯤꯗ ꯀꯣꯏꯕꯦꯝꯃ ꯈꯨꯔꯥ ꯏꯃꯥꯁꯤ ꯆꯠꯈꯤꯅꯣ ꯍꯥꯏꯌꯣ 이마 살크니 그나그 량도이노 그라 이마 시험도 요 ꯇꯞꯊꯧꯁꯤ ꯂꯩꯍꯥꯎ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ ꯈꯨꯔꯥ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯀꯧꯔꯨꯒꯦ ꯅꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯉꯜꯂꯤꯉꯩꯗ ꯄꯥꯡꯊꯣꯛꯍꯧꯅꯕ ꯇꯧꯁꯤ ꯀꯞꯄꯅꯨ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯍꯣꯠꯅꯕꯤꯗꯨꯅ ꯃꯦꯝꯃꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯆꯥꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ ꯀꯔꯝꯅꯗꯤ ꯐꯥꯎꯒꯅꯤ ꯃꯃꯥ ꯃꯆꯥ ꯈꯛ ꯇꯔꯛ ꯇꯔꯛ ꯄꯥꯟꯖꯔꯝꯕ ꯌꯨꯝꯕꯥꯜ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯇꯣꯝꯇ ꯀꯝꯗꯧꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯨꯡꯁꯤꯔꯕ ꯃꯃꯥꯅꯤ ꯀꯥꯏꯅꯈ꯭ꯔꯤꯕꯁꯤ ꯃꯇꯝ ꯈꯔꯗꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯆꯜꯅ ꯃꯥꯕꯨ ꯁꯪꯕꯤꯔꯤ ꯑꯗꯨꯕꯨ ꯃꯤꯁꯨ ꯌꯨꯝ ꯑꯃꯃꯝ ꯄꯥꯜꯂꯤꯕꯅꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯪꯂꯨꯒꯅꯤ ꯃꯥꯕꯨ ꯁꯪꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯕꯥꯅ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯄꯤꯛꯄꯨ ꯍꯨꯟꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯅꯪ ꯅꯇꯣꯝꯇ ꯃꯐꯝꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯏꯅꯝꯃꯍꯣꯏꯗ ꯂꯩꯔꯨꯁꯤ ꯑꯩꯈꯣꯏꯗ ꯂꯩꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪ ꯂꯩꯅꯤꯡꯕ ꯑꯃ ꯈꯜꯂꯒ ꯂꯩꯌꯣ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯂꯩꯍꯥꯎ ꯊꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤꯗꯃꯛ ꯃꯤꯇꯣꯞ ꯑꯃꯅ ꯂꯦꯞꯄꯤꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯤꯒꯅꯤ ꯀꯅꯥꯗꯕꯨ ꯋꯥꯔꯧꯔꯨꯅꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯅꯤꯗ ꯏꯅꯝꯃ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯊꯣꯔꯛꯀꯦ ꯏꯇꯣꯞꯇ ꯂꯩꯕ ꯌꯥꯏꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯕ ꯀꯤꯔꯗꯤꯏꯅꯝꯃꯣꯏꯗꯤ ꯍꯦꯛꯇ ꯆꯦꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯂꯩꯍꯥꯎ ꯐꯨꯝꯕꯪꯅꯔꯦ ꯀꯝꯗꯧꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅ ꯃꯗꯣꯝ ꯇꯔꯛ ꯇꯔꯛ ꯂꯩꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯇꯦꯛ ꯇꯦꯛ ꯇꯧꯔꯤ ꯁꯦꯜꯁꯨ ꯇꯥꯟꯗꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯗꯣ ꯑꯃꯨꯛ ꯍꯧꯔꯦ ꯂꯩꯍꯥꯎ ꯇꯞꯅ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯂꯧꯈꯠꯄ ꯌꯥꯔꯗ꯭ꯔꯥ ꯂꯩꯇ꯭ꯔꯤꯅꯦ ꯑꯉꯥꯡ ꯅꯥꯕꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯈꯤꯕꯗꯒꯤ ꯈꯔ ꯋꯥꯔꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯀꯨꯏꯅꯗꯤ ꯊꯝꯃꯔꯣꯏꯁꯤ ꯁꯤꯡꯒꯠꯂꯛꯅꯕ ꯇꯧꯕꯤꯔꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯄꯤꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨ ꯂꯩꯍꯥꯎ ꯊꯣꯛꯈꯤ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯥꯂꯤꯀꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯨꯏꯁꯨ ꯀꯨꯏꯃꯟꯈ꯭ꯔꯦ ꯂꯩꯍꯥꯎꯒꯤ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯀꯦꯗꯤ ꯅꯍꯥꯟꯅ ꯁꯤꯡꯗꯣꯛꯈꯤꯕ ꯌꯥꯔꯕꯅꯤ ꯅꯪꯁꯨ ꯀꯩꯗꯧ ꯁꯤꯡꯗꯣꯏꯅꯣ ꯁꯨꯛꯁꯤꯡ ꯁꯤꯡꯉꯣꯏ ꯃꯤꯒꯤ ꯁꯦꯟꯈꯥꯎꯒ ꯂꯥꯛꯑꯒ ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯤꯗꯣ ꯏꯆꯦ ꯎꯕꯤꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯁꯤꯡꯉꯣꯏꯅ ꯁꯤꯡꯗ꯭ꯔꯤ ꯍꯥꯠꯂꯗꯧꯅꯤ ꯍꯦꯛ ꯍꯧꯕꯒ ꯁꯦꯟꯈꯥꯎ ꯂꯥꯛꯄꯗꯤ ꯅꯠꯇꯦꯗꯅ ꯃꯤꯁꯨ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯇꯧꯔꯤꯅꯤ ꯀꯨꯏꯕ ꯍꯥꯏꯕꯨ ꯁꯦꯟꯗꯣꯏꯗꯗ ꯂꯨꯄꯥ 10 ꯌꯧꯔꯤꯕꯗꯨꯅꯤ ꯑꯗꯨꯐꯥꯎ ꯇꯧꯕꯤꯔꯔꯣꯏ ꯍꯥꯏꯔꯝꯂꯤꯕꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯦꯅ ꯂꯩꯍꯥꯎꯁꯦ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯔꯝꯕꯗꯣ ꯃꯃꯥꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯇꯣꯝꯇ ꯂꯩꯁꯥꯕꯤ ꯃꯥꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯃꯌꯨꯝꯗꯨꯗ ꯅꯍꯥꯟꯈꯩ ꯃꯄꯥꯜ ꯐꯥꯎ ꯊꯣꯛꯎꯗꯔꯕꯅꯤ ꯍꯧꯖꯤꯛꯇ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯗ ꯌꯥꯗꯦ ꯈꯜꯂꯒꯅꯤ ꯊꯣꯛꯂꯛꯂꯤꯕꯁꯤꯅꯤ ꯍꯣꯠꯅꯕꯁꯨ ꯀꯟꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯖꯔꯗꯤ ꯍꯦꯛ ꯐꯗꯧꯕ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯤ ꯈꯪꯗ꯭ꯔꯦꯗ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯍꯩꯃꯥ ꯃꯃꯥ ꯂꯩ ꯍꯥꯏꯕꯗꯣ ꯁꯤꯔꯕꯣꯏꯔꯦ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ
ꯅꯨꯄꯥ ꯑꯃ ꯁꯦꯝꯖꯤꯜꯂꯒ ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯣꯛꯅꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯌꯥꯔꯛꯑꯅꯤ. ꯏꯄꯪ ꯄꯪꯕ ꯂꯩꯍꯧ ꯅꯠꯇꯦꯀꯣ. ꯅꯪꯒꯨꯝꯕꯅ ꯁꯦꯝꯕ ꯅꯨꯄꯥꯗꯒ ꯂꯩꯕꯤꯗꯧ ꯅꯠꯇꯦ. ꯃꯁꯛ ꯃꯇꯧ ꯋꯥꯠꯄꯁꯨ ꯅꯠꯇꯦ. ꯅꯨꯄꯥ ꯃꯁꯤꯡ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕꯁꯤ. ꯀꯇꯨ ꯀꯔꯟꯒ ꯇꯧꯖꯔꯨꯅꯨ, ꯆꯣꯞꯇꯅ ꯇꯣꯛꯆꯅꯤ. ꯏꯁ, ꯅꯨꯄꯥ ꯈꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ. ꯌꯥꯝ ꯐꯪꯉꯅꯤ, ꯈꯨꯃꯨ ꯊꯣꯛꯑꯕꯤ ꯃꯥꯅ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯂꯩꯍꯥꯎ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯉꯝꯅꯕ ꯂꯩꯔꯤ. ꯅꯣꯡꯃ ꯂꯩꯍꯥꯎꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯈꯤ. ꯂꯩꯍꯥꯎꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯝꯕꯅꯤ. ꯀꯩꯒꯨꯝꯕ ꯑꯃ ꯇꯥꯡꯖꯒꯦꯕ. ꯀꯩ ꯏꯆꯜ ꯍꯦꯛꯇ ꯀꯧꯖꯔꯒꯦ. ꯑꯩꯁꯦ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ. ꯑꯩ ꯃꯐꯝꯁꯤꯗ ꯊꯕꯛ ꯑꯐꯪꯕ ꯈꯔ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯂꯥꯛꯄꯅꯤ. ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯤ. ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯌꯥꯔꯒꯗꯤ ꯉꯁꯤ ꯈꯛꯇꯪꯒꯤ ꯃꯁꯤꯗ ꯂꯩꯖꯕ ꯌꯥꯒꯗ꯭ꯔꯥ? ꯇꯉꯥꯏꯃꯨꯛ ꯐꯗꯅ ꯍꯥꯏꯖꯕꯅꯤ. ꯃꯐꯝꯁꯤꯗ ꯂꯩꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ. ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ. ꯌꯥꯔꯗꯤ ꯉꯁꯤ ꯈꯛꯇꯪ ꯂꯩꯍꯟꯕꯤꯌꯨꯕ. ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯆꯪꯖꯐꯝ ꯅꯤꯖꯔꯨꯔꯦ. ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯕꯤꯔꯛꯇꯦ. ꯏꯕꯣ, ꯂꯩꯕꯒꯤꯗꯤ ꯌꯥꯝ ꯂꯩꯍꯟꯅꯤꯡꯉꯤ. ꯑꯗ ꯌꯨꯝꯁꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯧꯐꯝꯗ ꯂꯩꯈꯤꯕ ꯀꯨꯏꯔꯦ. ꯃꯐꯝ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯂꯩꯖꯕꯅꯤ. ꯑꯗꯨꯅ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯂꯩꯍꯥꯎꯅ ꯃꯃꯥ ꯃꯄꯥ ꯂꯧꯐꯝꯗ ꯂꯩꯈꯤ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯖꯤꯜꯂꯤꯕꯅꯤ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯣꯏꯗꯕ ꯉꯥꯡꯗꯕ ꯌꯥꯔꯛꯇꯕ ꯃꯇꯥꯡꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ. ꯄꯥꯔꯤꯁꯨ ꯂꯩꯍꯥꯎ ꯃꯇꯣꯝꯇ ꯂꯩ ꯍꯥꯏꯕꯗꯨꯗ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯋꯥꯔꯤꯗꯨ ꯁꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯈꯪꯗꯕꯒꯤ ꯍꯥꯏꯖꯕꯅꯤ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ. ꯍꯣꯏ, ꯏꯕꯨꯡꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯗꯕꯗꯣ ꯅꯆꯜꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯗ꯭ꯔꯦ. ꯑꯇꯣꯞꯄꯗ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯈꯤꯒꯦ. ꯍꯣꯏ. ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯆꯠꯈ꯭ꯔꯤ. ꯑꯇꯣꯞꯄ ꯌꯨꯝꯊꯣꯡꯁꯤꯡꯗ ꯆꯪꯂꯨꯔꯕꯁꯨ ꯆꯪꯖꯐꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ. ꯄꯥꯔꯤ ꯃꯌꯨꯝꯗꯒꯤ ꯇꯉꯥꯏꯃꯨꯛ ꯐꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ. ꯑꯃꯨꯛ ꯍꯟꯖꯤꯜꯂꯨꯕꯁꯨ ꯌꯥꯔꯔꯣꯏ. ꯆꯥꯗ ꯊꯛꯇ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯑꯣꯏꯕꯅ ꯂꯝꯁꯥꯡ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ. ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯒꯤ ꯁꯩꯖꯤꯟ ꯁꯌꯥꯗ ꯌꯥꯔꯦꯛꯂꯦ. ꯅꯨꯃꯤꯠꯇꯨꯁꯨ ꯋꯥꯅ ꯈꯥꯡꯉꯤ ꯄꯥꯔꯤ. ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯨ ꯄꯣꯛꯂꯤꯕꯅꯤ. ꯑꯍꯤꯡ ꯑꯗꯨꯕꯨꯗꯤ ꯄꯥꯔꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯦ. ꯅꯣꯡ ꯉꯥꯜꯂꯕꯗ ꯄꯥꯔꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯊꯕꯛ ꯑꯐꯪꯕ ꯈꯔ ꯌꯦꯡꯕꯅꯤ. ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯒꯤ ꯌꯣꯟꯅꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯁꯟ ꯒꯥꯔꯤꯗ ꯍꯣꯜꯂꯛꯂꯒ ꯂꯥꯛꯄꯁꯤꯡꯗꯨꯅ ꯃꯥꯅ ꯄꯣꯠꯐꯝ ꯐꯥꯎꯕ ꯍꯣꯟꯊꯕꯗꯨ ꯃꯥꯅ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ. ꯄꯥꯔꯤꯒꯤ ꯊꯕꯛꯇꯤ ꯋꯥꯠꯇꯦ. ꯉꯁꯤꯗ ꯀꯩꯊꯦꯜꯁꯤꯗ ꯊꯨꯡꯂꯕ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯤ ꯑꯗꯨꯃꯛ ꯐꯪꯂꯤ. ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄ ꯀꯥꯟꯗꯨꯗ ꯋꯥꯔꯗꯨꯅ ꯐꯪꯕ ꯁꯦꯜ ꯈꯔꯗꯨꯅ ꯀꯕꯣꯛ ꯑꯐꯥꯕ ꯈꯔ ꯂꯩꯔꯒ ꯀꯩꯊꯦꯜ ꯄꯨꯂꯛ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯝꯕꯤꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯆꯥꯔꯝꯕꯅꯤ. ꯂꯩꯍꯥꯎ ꯃꯥꯁꯨ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯃꯇꯝ ꯑꯣꯏꯕꯅ ꯂꯥꯛꯂꯤ. ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯀꯦꯊꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯃꯨꯛ ꯂꯥꯛꯕ꯭ꯔꯥ ꯏꯕꯦꯝꯃ? ꯊꯣꯛꯑꯁꯨ ꯇꯣꯏꯔꯦꯍꯦ. ꯏꯊꯧ ꯂꯩꯕꯒꯤ ꯂꯥꯛꯏꯁꯤ ꯏꯅꯝꯃ. ꯃꯐꯝꯁꯤ ꯂꯥꯛꯄꯗ ꯏꯅꯝꯃꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯅꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯑꯔꯩꯕ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯄꯤꯔꯣ. ꯅꯪꯅ ꯁꯦꯜꯗꯣ ꯊꯧꯃꯟꯗꯅ ꯄꯣꯠ ꯀꯝꯇ ꯁꯤꯠꯇ꯭ꯔꯕꯅꯤ. ꯅꯣꯡꯃ ꯀꯥꯡꯗꯦ ꯈꯨꯂꯥꯡꯈꯥꯡ ꯀꯧꯏ ꯀꯧꯗꯦ ꯈꯪꯗꯅ ꯁꯦꯜꯗꯣ ꯊꯧꯖꯤꯜꯂꯛꯑꯅꯤ. ꯑꯗꯨꯒꯗꯤ ꯂꯥꯛꯄ꯭ꯔꯥ ꯐꯣꯏꯕ꯭ꯔꯥ ꯁꯦꯡꯒꯥꯎ ꯃꯨꯟꯗꯅ ꯆꯠꯄꯤꯈ꯭ꯔꯅꯤ. ꯅꯣꯡꯃꯒꯤ ꯗꯥꯎꯒ ꯂꯣꯏꯅ ꯃꯨꯟꯗꯅ ꯄꯨꯈ꯭ꯔꯅꯤ. ꯑꯗꯨꯗꯒꯤꯅꯦ ꯁꯦꯜꯁꯨ ꯑꯃꯨꯛ ꯊꯧꯖ ꯁꯥꯔꯤ. ꯑꯗꯨꯒ ꯏꯅꯝꯃ, ꯉꯁꯤꯗꯤ ꯑꯩ ꯁꯦꯡꯅ ꯋꯥ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ. ꯏꯊꯛꯀꯤ ꯑꯍꯜꯗ ꯍꯪꯒꯠꯅ ꯉꯥꯡꯕꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯏꯅꯝꯃꯒꯤ ꯁꯦꯜꯁꯤꯗ ꯉꯥꯏꯔꯕꯅꯤ ꯄꯣꯠꯐꯝ ꯄꯔꯦꯡꯁꯤꯗ ꯁꯤꯡꯀꯠꯂꯛꯇ꯭ꯔꯤꯕꯁꯤ. ꯃꯌꯥꯝꯁꯤꯗꯤ ꯏꯅꯝꯃꯒꯤ ꯃꯇꯨꯡꯗ ꯃꯔꯣꯜ ꯑꯃꯅꯤ ꯂꯧꯊꯅꯈ꯭ꯔꯕꯅꯤ. ꯏꯅꯝꯃꯒꯤꯁꯨ ꯑꯁꯤꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯔꯤꯕꯗꯨꯅꯤ. ꯁꯤꯡꯕ ꯃꯇꯝꯗꯁꯨ ꯅꯤꯡꯊꯤꯅ ꯁꯤꯡꯕꯤꯔꯕꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯁꯦꯟꯗꯣꯏ ꯐꯥꯎꯕ ꯂꯧꯔꯣꯏ ꯍꯥꯏꯖꯔꯕꯗꯨꯅꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯦꯡꯕ ꯑꯝꯇ ꯍꯥꯏꯕꯤꯔꯣ. ꯑꯩ ꯆꯒꯠ ꯆꯒꯠ ꯉꯥꯡꯅꯕꯁꯦ ꯄꯥꯝꯗ꯭ꯔꯦ. ꯀꯦꯊꯕꯤ ꯂꯩꯍꯥꯎꯅ ꯑꯗꯨꯛ ꯇꯞꯊꯅ ꯍꯥꯏꯔꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯇꯞꯊꯕ ꯂꯩꯇꯦ. ꯑꯗꯨꯃꯛ ꯀꯟꯈꯠꯇꯨꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ. ꯍꯣ, ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ. ꯅꯍꯥꯟ ꯅꯪꯅ ꯁꯦꯟꯒꯥꯎ ꯂꯥꯛꯑꯒ ꯁꯦꯜ ꯃꯨꯟꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤ ꯂꯣꯏꯅꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯛ ꯇꯣꯛꯑꯣ. ꯆꯒꯠ ꯆꯒꯠ ꯃꯤꯒꯤ ꯃꯥꯡꯗ ꯑꯩꯁꯦ ꯌꯣꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯁꯦꯜ ꯃꯌꯥꯝꯗꯣ ꯇꯨꯡꯁꯤꯜꯂꯒ ꯅꯪ ꯁꯤꯕꯗꯨ ꯄꯨꯒꯦ ꯍꯥꯏꯕ꯭ꯔോ? ꯅꯌꯨꯝ ꯑꯃ ꯄꯥꯟꯕꯁꯨ ꯅꯠꯇꯦ. ꯅꯃꯥꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ. ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯇꯥꯜꯂꯤꯕ ꯁꯦꯜꯗꯨꯕꯨ? ꯂꯩꯍꯥꯎ ꯀꯦꯊꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯤꯡ ꯁꯣꯛꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ. ꯑꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯂꯒ ꯐꯣꯏꯔꯛꯏ. ꯐꯖꯅ ꯍꯥꯏꯅꯔꯒ ꯌꯥꯒꯗ꯭ꯔꯥ ꯇꯧꯕꯅꯤ. ꯑꯁꯨꯛ ꯎꯁꯤꯠꯇꯕ! ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯅꯩꯅꯕꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯃꯤꯒꯤ ꯁꯦꯜ ꯄꯨꯔꯒ ꯁꯤꯡꯅꯤ ꯈꯪꯗꯕꯤ ꯁꯦꯜꯂꯥꯛꯄꯤ! ꯀꯦꯊꯕꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯑꯌꯣ ꯃꯁꯤ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯑꯣ! ꯏꯀꯥꯏ ꯈꯪꯗꯕꯤ ꯊꯥꯗꯣꯛꯑꯣ! ꯁꯝꯁꯦ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦ ꯊꯥꯗꯣꯛꯑꯣ! ꯂꯩꯍꯥꯎ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯦꯊꯕꯤꯒꯤ ꯁꯝꯗꯨ パイꯔꯒ ꯃꯈꯨꯠ ꯅꯥꯝꯃꯒꯤ ꯈꯨꯗꯣꯝꯕꯤꯗꯨ ꯀꯦꯊꯕꯤꯗ ꯊꯤꯟꯗꯨꯅ ꯃꯈ꯭ꯌꯥꯠ ꯆꯤꯛꯇꯨꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯑꯋꯥꯅ ꯂꯩꯇ ꯂꯥꯏꯔ ꯂꯣꯏꯅ ꯎꯕ ꯃꯤꯅꯤ. ꯅꯪꯅ ꯂꯩꯇꯦ ꯍꯥꯏꯕꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯦꯟꯗꯣꯏ ꯂꯧꯔꯣꯏ ꯍꯥꯏꯔꯤꯕꯗꯣ? ꯃꯤꯒꯤ ꯃꯔꯜ ꯇꯣꯜꯂꯦ ꯍꯥꯏꯔꯕꯗꯨꯒꯤ ꯈꯔꯇꯁꯨ ꯇꯣꯟꯊꯅ ꯉꯥꯡꯕ ꯌꯥꯏ.
ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯇꯤꯡꯁꯣꯛꯄ ꯋꯥ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯣ ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯉꯥꯎꯔꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯌꯣꯏꯈ꯭ꯔꯕ ꯏꯃꯥꯕꯨꯁꯨ ꯄꯟꯗꯨꯅ ꯉꯥꯡꯕ ꯑꯩ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯥꯏꯇꯣꯝ ꯏꯇꯣꯝ ꯌꯨꯝ ꯑꯗꯨ ꯂꯩꯕꯗꯣ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯁꯦꯜ ꯈꯛꯇꯅ ꯌꯥꯗꯕ ꯃꯇꯥꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯁꯦꯜ ꯌꯥꯎꯗꯅ ꯍꯤꯡꯕꯁꯨ ꯌꯥꯔꯛꯇꯦ ꯅꯪꯅ ꯁꯦꯜꯗꯣ ꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯁꯦꯜ ꯄꯨꯔꯤꯅꯣ ꯅꯥꯀꯟꯗꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯊꯥꯔꯤꯛ ꯊꯥꯟ ꯍꯥꯏꯔꯛꯏ ꯌꯥꯔꯦꯍꯦ ꯂꯩꯍꯥꯎ ꯏꯕꯦꯝꯃ ꯅꯪꯅ ꯐꯅ ꯆꯨꯝꯃꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯍꯦꯃꯟꯈ꯭ꯔꯦ ꯀꯩꯊꯦꯜꯁꯤ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯅꯪꯒꯨꯝꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯅꯦ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔꯁꯨ ꯇꯝꯃꯨ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯇꯣꯝ ꯇꯦꯡꯕ ꯀꯩꯁꯨ ꯌꯥꯔꯛꯑꯔꯣꯏ ꯇꯟꯖꯥ ꯐꯪꯕ ꯑꯃ ꯌꯦꯡꯂꯒ ꯑꯐꯪꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯈꯤꯅꯕ ꯇꯧ ꯁꯦꯟꯗꯣꯏꯗꯅ ꯉꯥꯎꯔꯤꯉꯩꯗ ꯅꯌꯨꯝ ꯄꯥꯟꯕꯃꯨꯛ ꯈꯪꯍꯧꯔꯣꯏꯌꯦ ꯂꯩꯍꯥꯎ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯗ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅꯁꯨ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯅ ꯃꯈꯣꯏꯗ ꯋꯥ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯔꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯂꯦ ꯃꯌꯨꯝ ꯌꯧꯕ ꯐꯥꯎ ꯉꯝꯗ ꯂꯝꯕꯤꯒꯤ ꯃꯁꯤ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯀꯞꯄꯤ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯔꯝꯕꯅꯤ ꯄꯥꯔꯤ ꯅꯨꯄꯤ ꯑꯃꯅ ꯂꯝꯕꯤꯒꯤ ꯃꯁꯤꯗꯨꯗ ꯐꯝꯊꯔꯒ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯉꯥꯊꯔꯒ ꯎꯏꯔꯝꯕꯗꯒꯤ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯄꯥꯔꯤ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯤꯔꯒꯦ ꯂꯩꯍꯥꯎ ꯃꯃꯥꯏ ꯍꯟꯒꯠꯂꯛꯇꯦ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯒꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏꯔꯕꯗꯤ ꯄꯥꯡꯖꯒꯦ ꯃꯔꯝꯗꯣ ꯍꯥꯏꯕꯤꯌꯨ ꯂꯩꯍꯥꯎ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ ꯄꯥꯔꯤ ꯑꯣꯏꯔꯝꯕꯗꯨꯗ ꯇꯞꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯀꯩꯊꯦꯜꯁꯤꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯅꯤ ꯃꯗꯣ ꯏꯆꯦꯜꯁꯤ ꯅꯍꯥꯟ ꯌꯨꯝꯗ ꯊꯦꯡꯅꯕꯗꯨ ꯅꯠꯇꯕ꯭ꯔꯥ ꯃꯥꯅꯤ ꯏꯕꯨꯡꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯀꯗꯥꯏꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯅꯣ ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯁꯤꯗꯨꯃꯛ ꯁꯥꯐꯒꯗꯕ ꯃꯐꯝ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯑꯁꯨꯝꯗ ꯂꯩꯈꯤꯒꯦ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕ ꯊꯕꯛ ꯈꯔ ꯁꯥꯐꯒꯗꯕ ꯑꯃ ꯂꯩꯔꯕꯗꯤ ꯑꯩꯒꯤꯁꯨ ꯇꯥꯡꯗꯥꯡꯕ ꯃꯐꯝ ꯑꯃ ꯂꯦꯞꯂꯒꯦ ꯑꯗꯨꯗꯤ ꯏꯕꯨꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯥ ꯅꯍꯥꯟ ꯏꯕꯨꯡꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯌꯥꯔꯦꯛꯄ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯀꯥꯏꯗꯕꯨ ꯂꯩꯒꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯑꯍꯤꯡ ꯂꯦꯛꯆꯒꯦ ꯍꯥꯏꯕꯗ ꯀꯅꯥꯅ ꯌꯥꯅꯤꯡꯒꯅꯤ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯅꯍꯥꯟꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯃꯁꯨꯅꯤ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯉꯣꯏ ꯅꯍꯥꯟꯒꯤꯗꯨꯁꯨ ꯏꯆꯦꯜꯁꯤ ꯅꯥꯇꯣꯝꯇ ꯂꯩ ꯈꯪꯗꯕꯒꯤ ꯆꯪꯂꯛꯄꯅꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯗꯣ ꯑꯩꯁꯤ ꯈꯪꯅꯤꯡꯕ ꯑꯃ ꯁꯨꯝ ꯂꯩꯔꯕ ꯏꯆꯦꯜꯗ ꯑꯃꯨꯛꯇ ꯍꯪꯒꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯍꯪꯕꯤꯌꯨ ꯀꯩ ꯑꯣꯏꯔꯕꯅꯣ ꯅꯪ ꯅꯥꯇꯣꯝꯇ ꯌꯨꯝ ꯑꯗꯨ ꯂꯩꯕꯗꯣ ꯀꯤꯗꯕ꯭ꯔꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯂꯤꯕ ꯇꯣꯏꯅꯗꯤ ꯍꯜꯂꯛꯄ꯭ꯔꯣ ꯅꯥꯇꯣꯝꯇ ꯅꯨꯄꯤ ꯅꯪꯅ ꯌꯨꯝ ꯑꯗꯨ ꯂꯩꯕꯗꯣ ꯈꯨꯗꯣꯡ ꯆꯥꯗꯦ ꯃꯤ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯐꯠꯇꯕ ꯃꯤ ꯂꯥꯛꯂꯕꯗꯤ ꯅꯥꯇꯣꯝꯇ ꯀꯉꯥꯎꯅꯒꯅꯤ ꯏꯃꯥ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯂꯩꯔꯕꯗꯤ ꯐꯕ ꯂꯩꯍꯥꯎ ꯊꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯑꯩꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯃꯆꯥꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥꯗꯨꯗꯪꯒ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ ꯇꯔꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯥꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯆꯠꯈ꯭ꯔꯒ ꯏꯇꯣꯝꯇ ꯂꯩꯍꯧꯔꯁꯅꯨ ꯃꯇꯥꯒꯨꯝ ꯊꯝꯕꯤꯔꯝꯂꯦ ꯀꯨꯏꯗ꯭ꯔꯤ ꯏꯃꯥꯗꯣ ꯃꯆꯥꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯆꯠꯅꯤꯡꯕꯗꯤ ꯀꯩꯁꯨ ꯐꯥꯎꯔꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯃꯄꯨ ꯃꯥꯅ ꯏꯃꯥꯗꯣ ꯀꯨꯏꯅ ꯃꯆꯥꯒ ꯂꯩꯃꯤꯟꯅꯔꯅꯨ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯦ ꯏꯆꯜ ꯀꯞꯀꯅꯨꯁꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯁꯤ ꯁꯤ ꯉꯥꯛꯇꯅꯤ ꯉꯁꯤ ꯎꯅꯔꯤꯕ ꯅꯪ ꯑꯩꯁꯨ ꯀꯔꯝ ꯀꯥꯟꯗ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯀꯥꯟꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯈꯣꯡꯆꯠ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩꯒꯨꯝ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟꯁꯤꯡꯗꯨꯒꯤ ꯀꯨꯝꯍꯩꯗꯣ ꯁꯥꯟꯅꯔꯝꯂꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯑꯩꯅ ꯈꯥꯝꯂꯨꯕ ꯌꯥꯔꯣꯏ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯁꯥ ꯁꯣꯛꯅꯕꯗꯤ ꯁꯤꯟꯒꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯋꯥꯠꯂꯤ ꯈꯜꯂꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯦꯟꯅꯕꯒꯤ ꯋꯥꯅꯤ ꯑꯋꯥꯕ ꯋꯥꯔꯤ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯑꯋꯥꯕꯗꯤ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯈꯜꯂꯔꯣꯏ ꯑꯗꯨꯕꯨ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯤꯠꯃꯥꯡꯁꯤꯗ ꯍꯦꯛꯇ ꯎꯔꯛꯏ ꯊꯃꯣꯏꯁꯤ ꯀꯟꯁꯤꯟꯒꯦ ꯈꯜꯂꯤ ꯍꯦꯛꯇ ꯉꯝꯗꯦ ꯈꯞꯂꯔꯣꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯈ꯭ꯔꯒꯦ ꯏꯇꯣꯝꯇ ꯄꯥꯟꯕ ꯌꯨꯝꯕꯥꯜꯅꯤ ꯑꯩꯅ ꯁꯣꯟꯊꯔꯕꯗꯤ ꯃꯤꯅꯁꯨ ꯎꯁꯤꯠꯈꯤꯔꯣꯏ ꯑꯁꯣꯟꯕꯤ ꯑꯃꯀꯣ ꯑꯩ ꯍꯤꯡꯂꯔꯣꯏ ꯑꯗꯨꯅꯤ
ꯅꯨꯄꯤꯗꯣ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ? ꯅꯣꯏ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ. ꯑꯩ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯗꯣ ꯏꯕꯨꯡ, ꯑꯩꯅꯁꯨ ꯏꯕꯨꯡꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯌꯦ. ꯏꯕꯨꯡꯅ ꯌꯨꯝꯗꯗꯤ ꯍꯟꯖꯤꯟꯗ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯅꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯕꯁꯨ ꯇꯧꯗꯦ. ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯌꯥꯔꯦꯛꯇꯨꯅ ꯑꯐꯪꯕ ꯈꯔ ꯁꯨꯕ, ꯑꯐꯪꯕ ꯈꯔ ꯆꯥꯕ. ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯅꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯅꯤ? ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ. ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯆꯥ, ꯅꯪꯒꯤ ꯈꯛꯇꯪ ꯑꯋꯥ ꯋꯥꯔꯤ ꯂꯩꯌꯦꯅ ꯈꯟꯕ꯭ꯔꯅꯦ? ꯅꯪꯒ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤꯁꯨ ꯑꯋꯥ ꯋꯥꯔꯤ ꯂꯩꯔꯤꯅꯤ. ꯃꯨꯛꯅ ꯍꯣꯡꯅ ꯂꯩꯅꯔꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ? ꯇꯣꯛꯁꯤꯗ ꯋꯥꯔꯤꯁꯦ. ꯂꯩꯍꯥꯎ ꯄꯥꯔꯤꯕꯨ ꯍꯥꯟꯅ ꯇꯣꯏꯅ ꯂꯣꯏꯅꯔꯛꯄ ꯑꯃꯒꯨꯝ ꯏꯀꯣꯏ ꯀꯣꯏꯗꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯣꯏ. ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯟꯅ ꯇꯥꯊꯣꯛꯂꯒ ꯏꯕꯨꯡꯒꯤ ꯋꯥꯔꯤ ꯄꯨꯟꯅ ꯂꯤꯔꯣꯏ ꯍꯥꯏꯕ. ꯍꯧꯖꯤꯛꯇ ꯏꯕꯨꯡꯕꯨ ꯑꯩꯉꯣꯟꯗꯗꯤ ꯊꯧꯅꯥ ꯂꯩꯌꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ. ꯑꯋꯥꯕ ꯋꯥꯔꯤ ꯈꯔꯁꯦ ꯂꯤꯊꯣꯛꯂꯒ ꯈꯔꯁꯨ ꯌꯥꯡꯕꯗꯧꯅ ꯈꯟꯕꯅꯤ. ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ. ꯅꯤꯡꯁꯤꯡꯕꯁꯨ ꯄꯥꯝꯗ꯭ꯔꯦ. ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯃꯤꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏ. ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯊꯣꯛꯈꯤꯕꯒꯤ ꯃꯍꯨꯠ ꯁꯤꯡꯂꯛꯇꯕ ꯌꯥꯔꯣꯏ. ꯍꯣꯏꯁꯦ, ꯑꯩ ꯍꯥꯏꯔꯒꯦ. ꯑꯗꯨꯕꯨ ꯅꯪꯅꯁꯨ ꯀꯔꯤ ꯍꯥꯏꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ. ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯂꯤꯔꯒꯦ. ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ. ꯑꯩꯁꯤ ꯄꯥꯏꯕ ꯏꯃꯥꯅ ꯏꯇꯣꯝꯇ ꯄꯣꯛꯄꯤꯔꯝꯕꯅꯤ. ꯏꯃꯥꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ ꯑꯩꯒꯤꯁꯨ. ꯑꯗꯨꯒ ꯄꯥꯕꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯗ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝ ꯏꯟꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯄꯥꯕꯅ ꯁꯨꯛꯌꯥ ꯌꯥꯗꯦ. ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯅꯦ ꯑꯃꯈꯛ ꯊꯝꯈꯤ. ꯃꯥꯕꯨ ꯄꯥꯕꯒ ꯑꯩꯒꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯃꯛꯅꯤ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎꯗꯨꯃꯛ ꯂꯩꯃꯤꯟꯅꯕꯅꯤ. ꯑꯗꯨꯒꯗꯤ ꯄꯥꯕꯁꯨ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯄꯥꯕ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯏꯆꯜ ꯑꯃ ꯂꯥꯛꯈꯤ. ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯕ ꯀꯥꯟꯗꯗꯤ ꯏꯅꯦꯒꯤ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯑꯣꯟꯈꯤ. ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯏꯔꯥꯜ ꯄꯤꯅꯕꯗ ꯑꯗꯨꯃꯛ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯂꯥꯜꯂꯨꯗꯕꯅ ꯑꯩꯈꯣꯏꯅꯗꯤ ꯍꯦꯟꯖꯤꯟꯕ ꯀꯌꯥ ꯉꯝꯈꯤꯗꯦ. ꯌꯨꯝ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯇꯥꯊꯤꯅ ꯇꯧꯈꯤꯕ, ꯉꯥꯡꯈꯤꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ. ꯏꯅꯦꯗ ꯏꯅꯦꯒꯨꯝ, ꯏꯆꯜꯗ ꯏꯆꯜꯒꯨꯝ ꯀꯌꯥꯗ ꯂꯨꯅ ꯈꯟꯖꯔꯨꯕ. ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯗꯣ ꯃꯨꯜꯍꯧꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯃꯈꯜ ꯃꯈꯜ ꯌꯥꯠꯇꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯆꯨꯝꯅ ꯊꯥꯡꯂꯨꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯑꯔꯥꯟꯕ ꯇꯥꯈꯤꯕꯅꯤ. ꯅꯨꯃꯤꯠꯇꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯃꯤꯠꯇ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯂꯩꯍꯥꯎꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯅꯨꯃꯤꯠꯇꯣ ꯑꯩꯁꯤ ꯃꯈꯣꯏꯅ ꯏꯔꯥꯜ ꯑꯆꯧꯕ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯅꯤ. ꯃꯈꯣꯏꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯄꯅꯤ. ꯑꯗꯨꯒ ꯁꯈꯤ ꯁꯥꯕꯣꯟ ꯄꯨꯊꯣꯛꯅꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯈꯨꯅꯦꯛ ꯇꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯁꯦꯜ ꯄꯤꯁꯟꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯁꯤꯟꯈꯤꯕꯅꯤ. ꯑꯗꯨꯗꯁꯨ ꯅꯠꯇ ꯃꯈꯣꯏꯕꯨ ꯑꯩꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯂꯥꯟꯁꯨ ꯂꯥꯟꯗꯕ ꯑꯩꯕꯨ ꯃꯤꯒꯤ ꯇꯨꯀꯠꯆꯅꯕ ꯇꯤꯟ ꯆꯤꯠꯅꯐꯝ ꯇꯥꯍꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ. ꯃꯈꯣꯏꯕꯨ ꯐꯅ ꯈꯜꯂꯨꯕ ꯑꯩꯕꯨꯅ ꯌꯨꯝ ꯂꯩꯇꯕ ꯑꯃꯒꯨꯝ ꯁꯩꯖꯤꯟ ꯁꯌꯥꯗ ꯌꯥꯔꯦꯛꯇꯨ ꯂꯩꯔꯤꯕꯁꯤꯅꯤ. ꯏꯆꯜ, ꯇꯥꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦꯗ ꯅꯕꯨꯡꯒꯤ ꯋꯥꯔꯤꯁꯦ. ꯏꯆꯜ ꯀꯣꯛꯄ ꯉꯥꯎꯔꯝꯃꯅꯤ. ꯏꯕꯨꯡ, ꯑꯩꯒꯤ ꯋꯥꯔꯤꯁꯤꯅꯒ ꯍꯦꯟꯗꯦꯗ. ꯑꯩꯉꯣꯟꯗꯒꯤ ꯏꯕꯨꯡꯒꯤ ꯋꯥꯔꯤꯗꯨꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ. ꯑꯗꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯗꯣ. ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕ ꯋꯥꯔꯤ ꯂꯩ ꯍꯥꯏꯗꯅ. ꯉꯁꯤ ꯅꯪ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯆꯥꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ. ꯑꯗꯨ ꯐꯔꯦꯁꯦ, ꯃꯤꯅ ꯎꯔꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯈ꯭ꯔꯅꯤ. ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ. ꯑꯩꯒꯤꯁꯨ ꯊꯕꯛ ꯈꯔ ꯌꯦꯡꯂꯨꯈꯤꯒꯦ. ꯀꯔꯤ ꯂꯩꯕ ꯂꯥꯛꯑꯃꯤꯅꯣ ꯅꯪꯕꯣ? ꯂꯩꯍꯥꯎ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯇꯦ ꯏꯀꯥꯏꯗꯨꯅ ꯃꯅꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ. ꯑꯗꯨꯒ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯀꯞꯂꯒ ꯂꯩꯔꯝꯃꯤꯕ. ꯐꯔꯦꯁꯦ, ꯌꯨꯝꯗ ꯊꯦꯡꯈ꯭ꯔꯅꯤ. ꯍꯣꯏ, ꯑꯗꯣ ꯏꯕꯨꯡꯁꯦ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ? ꯂꯩꯕ ꯌꯥꯏ. ꯊꯕꯛ ꯑꯗꯨꯝ ꯋꯥꯠꯇꯦ. ꯊꯕꯛ ꯂꯩꯇ ꯃꯐꯝꯗꯗꯤ ꯀꯩ ꯀꯥꯟꯅꯅꯤ? ꯍꯣꯏ, ꯑꯗꯨꯗꯤ ꯂꯩꯕꯤꯍꯧꯔꯣ. ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯂꯥꯛꯂꯤ. ꯄꯥꯔꯤ ꯂꯩꯍꯥꯎꯅ ꯆꯠꯈꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯇꯧꯅꯕ ꯀꯩꯊꯦꯜ ꯃꯅꯨꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ. ꯂꯩꯍꯥꯎ ꯆꯠꯅ ꯆꯠꯅ ꯑꯁꯨꯃꯛ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯄꯅ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯦ. ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ. ꯃꯥꯕꯨ ꯑꯩꯒ ꯄꯨꯟꯅ ꯂꯩꯕ, ꯂꯩꯀꯥꯏ ꯈꯨꯜꯅꯗꯤ ꯁꯝꯅ ꯉꯥꯡꯅꯔꯣꯏ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯀꯔꯝꯅ ꯄꯥꯡꯒꯅꯤ? ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏ. ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯅ
ꯑꯁꯨꯝꯕꯃꯛ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯑꯩꯅ ꯋꯥꯔꯤꯕꯁꯤꯗꯒꯤ ꯍꯦꯜꯂꯝꯒꯗ꯭ꯔꯥ? ꯑꯩꯅ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯕꯒꯤ ꯄꯩꯁꯥ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯊꯛꯇ ꯄꯤꯈꯤꯕꯗꯅ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ. ꯏꯇꯣꯝꯇ ꯂꯩꯕꯁꯨ ꯌꯥꯔꯛꯇ ꯃꯇꯥꯡ ꯂꯥꯛꯀꯅꯤ. ꯑꯗꯨꯕꯨ ꯃꯐꯝꯁꯤ ꯀꯝꯗꯧꯅ ꯅꯨꯄꯤ ꯑꯩꯅ ꯍꯧꯗꯣꯛꯀꯅꯤ? ꯍꯧꯗꯣꯛꯄ ꯇꯥꯕꯅꯤ. ꯂꯨꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯆꯤꯜꯂꯨꯝꯕꯒꯤ ꯈꯟꯅꯕ ꯂꯩꯇꯦ. ꯂꯩꯍꯥꯎ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯒ ꯄꯥꯔꯤꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯍꯦꯔꯥ, ꯌꯨꯝꯊꯥꯡꯕꯅ ꯀꯩꯅꯥꯕ ꯇꯧꯕ ꯌꯥꯝ ꯉꯝꯂꯤꯕ ꯃꯃꯥ ꯃꯆꯥꯗꯣ ꯑꯩꯅ ꯆꯠꯂꯒ ꯃꯈ꯭ꯌꯥꯠꯇꯨ ꯁꯦꯠꯀꯦ. ꯃꯣꯏꯅꯗꯤ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯃꯤꯒꯤ ꯃꯌꯨꯝꯕꯨ ꯃꯈꯣꯏꯒꯤ ꯍꯦꯛꯇꯝ ꯑꯣꯏꯒꯦꯅ ꯈꯟꯕ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯍꯨꯏ. ꯂꯩꯍꯥꯎ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ. ꯀꯩꯗꯧꯕꯒꯤ ꯋꯥꯈꯜ ꯈꯟꯖꯔꯨꯅꯤꯒꯦ? ꯀꯩꯊꯦꯜꯗ ꯍꯌꯦꯡꯃꯨꯛ ꯆꯠꯂꯒ ꯏꯕꯨꯡꯗꯨꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ. ꯌꯥꯔꯁꯨ ꯐꯔꯦ, ꯌꯥꯔꯛꯇ꯭ꯔꯁꯨ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ. ꯃꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯤꯔꯒ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯛꯇ꯭ꯔꯕ ꯍꯥꯏꯗꯨꯅꯤ. ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯍꯥꯎ ꯅꯣꯡꯉꯥꯜꯂꯒ ꯀꯩꯊꯦꯜꯗꯨ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯀꯥꯏ. ꯄꯥꯔꯤꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯦ. ꯏꯕꯨꯡ, ꯅꯁꯜ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯧꯗꯣꯛꯆꯒꯦ. ꯍꯥꯏꯌꯨ. ꯏꯕꯨꯡ, ꯑꯩ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ. ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯕꯨꯡꯁꯦ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯄꯨꯝꯅꯃꯛꯀꯤ ꯁꯥꯐꯅꯕꯒꯤꯗꯃꯛ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛꯁꯦ ꯆꯠꯃꯤꯟꯅꯔꯁꯤ. ꯏꯆꯜ, ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯅꯇꯣꯝꯇ ꯂꯩꯕ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯍꯧꯅꯗꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯖꯤꯟꯒꯅꯨ. ꯑꯩꯗꯤ ꯅꯨꯄꯥꯅꯤ, ꯉꯝꯅꯕ ꯍꯤꯡꯕ ꯉꯝꯈꯤꯅꯤ. ꯅꯨꯄꯤ ꯅꯪꯒꯤ ꯅꯊꯛꯇꯅꯤ ꯇꯥꯔꯛꯀꯗꯧꯔꯤ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ. ꯏꯕꯨꯡ, ꯅꯪꯁꯤ ꯁꯥꯎꯖꯕꯒꯤ ꯋꯥꯅꯤ, ꯌꯥꯝ ꯄꯪꯉꯝꯃꯤꯅ. ꯑꯩꯅ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯕꯅꯤ. ꯑꯄꯪꯁꯤꯗꯤ. ꯄꯥꯔꯤ ꯅꯣꯛꯂꯒ, ꯁꯦꯡꯉꯕ ꯅꯪ ꯍꯥꯏꯁꯦ? ꯁꯦꯡꯉꯦ. ꯑꯩ ꯁꯤꯒꯤꯗ꯭ꯔꯣ? ꯌꯥꯝ ꯁꯥꯊꯤꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯤꯅ ꯇꯥꯟꯊꯣꯔꯛꯑꯦꯅ ꯀꯞꯄꯒ ꯆꯦꯜꯂꯛꯏꯗꯣ ꯁꯥꯊꯤꯕꯩꯔꯣ? ꯑꯗꯨꯁꯨ ꯅꯌꯨꯝꯗꯒꯤ. ꯀꯤꯕꯤꯗꯦ. ꯂꯥꯛꯑꯣ, ꯀꯥꯟꯅꯗꯦ, ꯆꯠꯂꯁꯤ. ꯏꯕꯨꯡꯅ ꯌꯥꯔꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯦ. ꯌꯥꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯥꯔꯒꯦꯅ ꯈꯜꯂꯝꯃꯤꯅꯦ. ꯀꯤꯔꯦꯗ, ꯅꯪꯅꯦꯅ ꯁꯥꯊꯤꯔ ꯃꯥꯜꯂꯤ. ꯑꯩꯗꯤ ꯌꯥꯝ ꯁꯥꯊꯤ ꯖꯥꯠꯅꯤ. ꯑꯗꯣ ꯅꯪꯅ ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯄ ꯍꯥꯏꯗꯨꯗꯤ ꯐꯖꯗꯦ. ꯉꯁꯤꯗꯣ ꯅꯪ ꯌꯨꯝꯗ ꯍꯜꯂꯒ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯥꯟꯅꯔꯒ ꯋꯥ ꯈꯟꯅꯔꯝꯃꯨ. ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ. ꯑꯗꯨꯒ ꯀꯔꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ. ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩ ꯁꯤꯗ ꯀꯩꯅꯣꯝꯇ ꯍꯥꯏꯔꯝꯈꯤꯒꯦ. ꯂꯩꯔꯝꯃꯨꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯀꯦꯊꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯈꯤꯗꯕꯒꯨꯝ ꯌꯥꯡ ꯌꯥꯡꯅ ꯍꯥꯏꯔꯛꯏ. ꯏꯅꯝꯃ, ꯁꯤꯜꯗꯨ ꯅꯨꯃꯤꯠ 5ꯅꯤ ꯊꯥꯔꯝꯒꯦ. ꯑꯩꯗꯣ ꯂꯨꯍꯣꯡꯗꯧꯔꯦ. ꯁꯤꯜꯒꯤ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯔꯛꯑꯅꯤ. ꯁꯣꯏꯗꯅꯕ ꯁꯤꯜꯂꯝꯃꯨꯀꯣ. ꯅꯪ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯁꯤ ꯀꯩꯊꯦꯜ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯒ ꯋꯥꯔꯤ ꯆꯤꯛꯊꯅꯩꯗꯨꯗꯤ. ꯑꯧ, ꯀꯩꯊꯦꯜ ꯁꯦꯟꯗ꯭ꯔꯥꯡ ꯁꯤꯒꯅꯤ ꯑꯩꯅ ꯍꯣꯡꯗꯣꯏꯁꯦ. ꯆꯠꯂꯦꯍꯦ, ꯑꯍꯜ ꯈꯔ ꯇꯥꯟꯅꯔꯨꯈꯤꯒꯦ ꯂꯨꯍꯣꯡꯅꯕ. ꯀꯩꯊꯦꯜ ꯁꯦꯟꯗ꯭ꯔꯥꯡꯁꯤꯗ ꯇꯥꯗꯣꯔꯕꯀꯣ. ꯐꯪꯗ꯭ꯔꯗꯤ ꯑꯐꯪꯕ ꯑꯃ ꯐꯥꯔꯒ ꯂꯩꯁꯤꯜꯂꯦꯗꯣ ꯍꯦꯛ ꯇꯧꯗꯣꯔꯦꯅꯦꯀꯣ. ꯍꯣꯏ, ꯑꯃ ꯐꯪꯉꯤꯉꯩꯁꯤꯗ ꯁꯠ ꯍꯣꯡꯗꯣꯛꯍꯧꯔꯒꯦ. ꯍꯌꯦꯡ ꯂꯨꯍꯣꯡꯉꯒ ꯏꯋꯥꯒ ꯂꯥꯛꯀꯦ ꯁꯦꯜ ꯊꯧꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯦ. ꯀꯦꯊꯕꯤꯅ ꯉꯥꯡꯍꯧꯕ ꯋꯥ ꯑꯃꯠꯇ ꯍꯟꯅ ꯇꯥꯔꯛꯇ꯭ꯔꯦ. ꯀꯩꯅꯣ ꯅꯪꯅꯃꯨꯛ ꯉꯥꯡꯅꯔꯤꯗꯨꯅ? ꯁꯦꯜ ꯊꯧꯔꯨꯕꯅꯦ. ꯁꯨꯛꯁꯤꯡ ꯁꯤꯡꯅꯤ ꯈꯪꯗꯕꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ. ꯀꯥꯟꯅꯗꯦ, ꯍꯌꯦꯡ ꯍꯦꯛꯇ ꯍꯣꯡꯗꯣꯛꯑꯁꯦ. ꯑꯗꯨꯒ ꯊꯕꯛ ꯇꯧꯒꯗꯕ ꯌꯥꯝ ꯂꯩꯔꯤ. ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯊꯪꯅꯕꯒꯤ ꯑꯍꯜ ꯈꯔ ꯇꯥꯟꯅꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯦ. ꯈꯔ ꯑꯃꯅꯗꯤ ꯌꯥꯅꯤꯡꯉꯤ, ꯈꯔ ꯑꯃꯅꯗꯤ ꯌꯥꯅꯤꯡꯗꯦ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒ ꯀꯝꯗꯧꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯌꯥꯎꯏ. ꯂꯩꯍꯥꯎꯕꯨ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯗꯕ, ꯊꯦꯝꯂꯒ ꯁꯦꯜ ꯂꯧꯊꯣꯛꯅꯤꯡꯕ ꯃꯤꯁꯨ ꯌꯥꯎꯏ. ꯃꯈꯜ ꯀꯌꯥꯅꯤ ꯊꯦꯡꯅꯔꯤꯕ. ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯂꯛꯄ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ. ꯑꯌꯥꯕ ꯑꯍꯜ ꯈꯔꯒ ꯇꯥꯟꯅꯗꯨꯅ ꯀꯩꯅꯥ ꯀꯠꯄꯈꯛ ꯑꯣꯏꯔꯕꯁꯨ ꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯥꯔꯤꯁꯨ ꯂꯥꯛꯏ. ꯑꯍꯟꯕ ꯐꯤꯔꯣꯜ ꯁꯦꯠꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅ ꯃꯥꯅ ꯃꯌꯨꯝꯗꯒꯤ ꯁꯦꯠꯂꯒ ꯊꯣꯛꯂꯛꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯨꯕꯗ ꯃꯣꯠꯂꯛꯄ ꯃꯟꯖꯨꯅꯔ ꯐꯤꯖꯣꯜ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯥꯛꯏ. ꯂꯩꯍꯥꯎ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯑꯁ, ꯑꯩꯁꯤꯁꯨ ꯄꯪꯉꯤꯗꯀꯣ. ꯏꯋꯥ ꯉꯥꯡꯅꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯐꯤꯖꯣꯜ ꯑꯍꯟꯕ ꯂꯩꯅꯕ ꯁꯦꯜꯁꯨ ꯑꯝꯇ ꯄꯤꯔꯝꯖꯦꯕ ꯇꯧꯔꯤꯁꯦ. ꯍꯣꯏꯗ, ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯉꯦ ꯍꯥꯏꯕ꯭ꯔꯥ? ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯦ ꯁꯤꯕꯨ. ꯑꯁꯨꯝꯅ ꯄꯥꯔꯤ ꯆꯪꯂꯛꯂꯦ. ꯑꯍꯜ ꯑꯃꯅꯤꯁꯨ ꯂꯩꯔꯝꯃꯤ. ꯃꯧ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯂꯩ. ꯂꯥꯛꯂꯤꯕꯗꯨ ꯂꯩꯍꯥꯎꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄ ꯉꯥꯛꯇꯁꯨ ꯅꯠꯇꯦ. ꯃꯌꯨꯝ ꯂꯩꯇꯕ ꯃꯤꯒꯤ ꯁꯩꯖꯤꯟ ꯁꯌꯥꯗ ꯌꯥꯔꯦꯛꯄ ꯅꯨꯄꯥꯗꯨꯅ ꯂꯩꯍꯥꯎꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇꯣꯏ ꯐꯤꯕꯝꯗꯨ ꯌꯦꯡꯂꯒ ꯅꯣꯛꯅꯗꯕ ꯉꯥꯏꯔꯤꯕꯅꯤ. ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯑꯍꯜ ꯑꯃꯅ ꯍꯪꯂꯛꯏ. ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯂꯩꯍꯥꯎ ꯐꯥꯎ ꯈꯪꯗꯦ ꯄꯥꯔꯤꯒꯤ ꯃꯃꯤꯡ. ꯊꯦꯡꯅꯔꯁꯨ ꯋꯥꯔꯤ ꯁꯥꯔꯨꯔꯁꯨ ꯅꯣꯡꯃꯇ ꯃꯃꯤꯡ ꯍꯪꯅꯈꯤꯕ ꯅꯠꯇꯦ. ꯄꯥꯔꯤꯅꯁꯨ ꯂꯩꯍꯥꯎꯒꯤ ꯃꯤꯡ ꯈꯪꯗꯦ. ꯄꯥꯔꯤ ꯀꯧꯏ ꯈꯨꯔꯥ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯖꯔꯕꯅꯤ. ꯅꯈꯣꯏꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤꯀꯣ. ꯊꯤꯅ ꯇꯧꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯀꯣ ꯏꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯁꯦ
ꯍꯣꯠꯅꯕꯁꯨ ꯌꯥꯝ ꯀꯟꯖꯕꯅꯤ ꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯆꯥꯎꯈꯠꯅꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯣ ꯂꯥꯏꯒꯤ ꯃꯤꯡꯗ ꯅꯈꯣꯏꯅꯤꯕꯨ ꯀꯩꯅꯥ ꯀꯠꯇꯨꯅ ꯁꯝꯖꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯈꯨꯔꯥ ꯍꯣꯏꯅ ꯁꯤꯟꯕꯤꯕꯗꯣ ꯑꯗꯨꯝ ꯌꯥꯖꯔꯦ ꯅꯆꯥꯒꯤꯗꯤ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯁꯝꯖꯤꯟꯗꯨꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏꯅꯤ ꯀꯩꯅꯥ ꯀꯠꯇꯨꯅ ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯦ ꯄꯥꯔꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯕꯗꯨ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯏꯖꯠ ꯂꯩꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯈꯜꯂꯤꯕ ꯄꯨꯝꯕ ꯆꯤꯟꯕꯥ ꯂꯥꯅꯗꯤ ꯍꯥꯏꯗ ꯃꯕꯨꯛꯅꯤꯡꯗ ꯈꯛꯇꯃꯛ ꯈꯟꯖꯩ ꯄꯥꯔꯤꯅꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯣꯛ ꯅꯪꯁꯦ ꯄꯥꯔꯤ ꯀꯧꯏꯁꯦ ꯉꯁꯤꯈꯛ ꯈꯪꯉꯤꯅꯤ ꯉꯁꯥꯏꯈꯛ ꯑꯩꯁꯨ ꯅꯪꯒꯤ ꯃꯤꯡꯁꯦ ꯉꯁꯥꯏꯈꯛ ꯈꯪꯉꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯩ ꯑꯋꯥꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯂꯩꯍꯥꯎꯅ ꯄꯥꯔꯤꯕꯨ ꯅꯝꯗꯅ ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯡꯂꯨꯔꯕ ꯄꯥꯔꯤꯒꯤ ꯌꯨꯝꯐꯝ ꯑꯗꯨ ꯂꯩꯍꯥꯎꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯈꯤꯔꯝꯃꯤ ꯁꯦꯜꯅ ꯃꯦꯟꯈꯤꯕ ꯃꯤꯒꯤ ꯃꯁꯤꯟꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯦꯟꯕ ꯌꯥꯒꯅꯤ ꯑꯁꯨꯝꯕꯅ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯂꯛꯏ ꯍꯥꯏꯕꯗꯨꯅꯤ ꯄꯥꯔꯤꯅ ꯈꯪꯅ ꯈꯪꯅ ꯍꯥꯏꯗꯣꯛꯇꯕꯤ ꯂꯩꯔꯝꯕ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯈꯤꯕ ꯃꯤꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯇꯧꯉꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈꯤ ꯂꯩꯍꯥꯎꯒꯤ ꯌꯨꯝ ꯑꯗꯨꯕꯨꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯗꯨꯅ ꯀꯠꯊꯣꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯂꯥꯛꯈꯤꯕ ꯃꯤꯊꯤꯟꯒꯥꯏ ꯃꯌꯥꯝꯗꯨ ꯍꯣꯠꯅꯕ ꯀꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯖꯨꯔꯥ ꯁꯦꯝꯗꯨꯅ ꯌꯨꯝꯕꯥꯜꯂꯕꯗ ꯅꯣꯛꯅꯖꯒꯦ ꯐꯪꯈꯤꯗ꯭ꯔꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄ ꯑꯣꯏꯗꯨꯅ ꯑꯋꯥ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈꯤ